ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯃꯗꯨꯗ ꯂꯥꯏꯔꯤꯛꯇꯒꯤ ꯀꯧꯊꯣꯛꯄ ꯂꯥꯏ ꯑꯃꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝ ꯑꯁꯤꯗ ꯐꯨꯅꯕ ꯌꯥꯎꯗ꯭ꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯈꯔ ꯃꯁꯥ ꯐꯕ ꯚꯥꯏ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯕꯨ ꯀꯌꯥꯝ ꯐꯨꯅꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯐꯨꯅꯕ ꯌꯥꯎꯔꯨꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯗꯤ ꯈꯔꯗꯤ ꯌꯥꯎꯔꯨꯔꯦ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ ꯑꯃꯥꯏꯕꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯥꯔꯛꯂꯤꯁꯤ ꯐꯨꯅꯔꯨꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯃꯥꯏꯕꯅ ꯈꯪꯈ꯭ꯔꯗꯤ ꯌꯥꯝ ꯁꯥꯎꯔꯛꯀꯅꯤꯕꯣ ꯃꯗꯨꯗ ꯐꯨꯅꯕ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩꯗꯤ ꯐꯨꯅꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕꯁꯦ ꯇꯣꯛꯂꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤꯕꯀꯣ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯅꯪꯁꯨ ꯐꯨꯅꯕ ꯌꯥꯎꯔꯨꯅꯨ ꯂꯥꯏ ꯑꯩꯈꯣꯏꯕꯨ ꯆꯦꯡꯂꯛꯂꯤꯕꯁꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯛ ꯇꯧꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯔꯪ ꯃꯔꯪ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯔꯗꯕꯅꯤ ꯂꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯊꯣꯛꯂꯒ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡꯅꯕ ꯇꯧꯕꯗ ꯇꯥꯏꯕꯪ ꯃꯄꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯔꯪ ꯃꯔꯪ ꯑꯗꯨꯗ ꯆꯠꯈ꯭ꯔꯅꯤ ꯑꯃꯥꯏꯕꯅ ꯐꯅ ꯀꯧꯔꯕꯁꯨ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯐꯨꯅꯕ ꯌꯥꯎꯔꯨꯕ ꯂꯥꯏ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯦ ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯃꯁꯥ ꯀꯌꯥ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯐꯨꯅꯕ ꯌꯥꯎꯔꯝꯕ ꯂꯥꯏ ꯑꯗꯣ ꯃꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏ ꯃꯌꯥꯝ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯗꯣꯟꯅ ꯈꯜꯂꯤ ꯃꯁꯤ ꯌꯧꯔꯕꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤ ꯈꯪꯅꯔꯛꯂꯕꯗꯤ ꯆꯨꯞꯅꯔꯛꯑꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯇꯣꯃꯥꯜꯗꯤ ꯈꯔ ꯈꯔ ꯇꯞꯊꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏ ꯑꯗꯣ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯆꯒꯠꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯌꯥꯝꯁꯤꯡꯅ ꯈꯨꯟꯗꯤꯟꯅꯔꯤꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯎꯕꯗ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯈꯨꯟꯗꯤꯟꯅꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯩ ꯀꯩꯅꯣꯝꯃꯇ ꯍꯥꯏꯖꯒꯦ ꯅꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤꯗꯤ ꯐꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯐꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯅꯈꯣꯏꯕꯨ ꯐꯠꯇꯕ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯏꯟꯁꯤꯜꯂꯒ ꯇꯥꯏꯕꯪ ꯃꯤ ꯍꯥꯠꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯗꯨꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯥꯟꯅꯕꯗ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤ ꯑꯌꯥꯛꯄ ꯃꯤꯆꯩꯁꯨ ꯂꯩꯔꯣꯏ ꯃꯗꯨꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯤ ꯍꯥꯠꯄꯗꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯣ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯈꯨꯟꯗꯤꯟꯅꯕ ꯌꯥꯎꯕ ꯂꯥꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯕꯤꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯗꯤꯟꯅꯔꯝꯕ ꯂꯥꯏ ꯑꯃꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨ ꯄꯨꯝꯕ ꯇꯥꯏꯕꯪ ꯃꯄꯨꯗ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯖꯕꯗ ꯌꯥꯗꯕ ꯈꯣꯏꯌꯨꯝ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯊꯪꯒꯤ ꯅꯣꯡꯁꯨ ꯉꯜꯂꯛꯀꯗꯧꯔꯤ ꯃꯗꯨꯗ ꯂꯌꯥꯝꯅ ꯅꯣꯡꯁꯨ ꯉꯜꯂꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯅꯈ꯭ꯔꯦ ꯅꯣꯡꯁꯨ ꯉꯜꯂꯛꯂꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯅꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯅꯤꯅ ꯚꯥꯏ ꯈꯔꯒ ꯆꯥꯁꯤꯜꯂꯣ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯉꯁꯤꯗꯤ ꯌꯥꯏꯗꯅ ꯃꯗꯨꯗ ꯏꯕꯣꯆꯧꯅ ꯌꯥꯏꯅꯦ ꯆꯠꯂꯨꯁꯤꯅꯦ ꯑꯩꯗꯤ ꯆꯠꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯣ ꯂꯥꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ
ꯃꯗꯨꯗ ꯃꯅꯤꯅ ꯍꯥꯏ ꯉꯥꯏꯈꯣ ꯆꯠꯄꯗ ꯁꯥꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯇꯥꯅꯦꯕ ꯑꯁꯤ ꯍꯥꯏꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯅꯤ ꯑꯃꯗꯤ ꯏꯕꯣꯆꯧ ꯀꯣꯏꯕ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯊꯤꯟꯕ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯅꯤꯅ ꯊꯣꯏꯕꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯇꯥꯃꯅꯤ ꯃꯁꯤꯗ ꯃꯅꯤꯅ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯈꯔ ꯍꯪꯕꯤꯔꯧꯅꯦ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁ ꯆꯠꯅ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏ ꯈꯛ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯁꯨ ꯍꯣꯔꯦꯟ ꯀꯅꯥꯝ ꯌꯥꯎꯗꯕꯤꯗ ꯂꯝꯍꯥꯡꯗꯨ ꯐꯥꯎꯔꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯇꯥꯃꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗ ꯃꯅꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪꯒ ꯏꯕꯣꯆꯧꯒ ꯃꯅꯤꯡꯗ ꯂꯥꯛꯀꯦꯔꯥ ꯃꯃꯥꯡꯗ ꯆꯠꯀꯦꯔꯥ ꯑꯃ ꯇꯧꯔꯣ ꯅꯣꯏꯒꯤ ꯃꯥꯡꯗ ꯁꯥꯟꯅꯕ ꯌꯥꯔꯣꯏꯕ ꯏꯀꯥꯏꯖꯩꯌꯦꯕ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯃꯥꯡꯗ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯂꯥꯛꯀꯦ ꯃꯅꯤꯅ ꯍꯥꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯕꯥꯏꯁꯤꯒ ꯂꯥꯛꯃꯤꯟꯅꯧ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯛꯑꯅꯦꯕ ꯃꯗꯨꯗ ꯏꯕꯣꯆꯧꯅ ꯑꯁ ꯚꯥꯏ ꯌꯥꯔꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ ꯃꯗꯨꯗ ꯃꯅꯤꯅ ꯍꯥꯏ ꯑꯄꯪꯕ ꯅꯪꯒꯤꯁꯨ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯅꯤꯅꯦ ꯑꯄꯪꯁꯤꯗꯤ ꯏꯕꯣꯆꯧꯅ ꯌꯥꯔꯁꯦ ꯑꯗꯣ ꯀꯨꯏꯅꯗꯤ ꯆꯠꯃꯤꯟꯅꯔꯅꯨꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎ ꯆꯠꯃꯤꯟꯅꯗ꯭ꯔꯤꯕ ꯊꯣꯏꯕꯤꯗ ꯏꯀꯥꯏꯖꯩꯌꯦꯕꯀꯣ ꯃꯅꯤꯅ ꯍꯣꯏꯕ ꯏꯀꯥꯏꯔꯤꯗꯨ ꯏꯀꯥꯏꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅꯦ ꯃꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯂꯨꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔꯗꯤ ꯐꯔꯅꯤꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯗꯣ ꯒꯝ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯅꯤꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯏꯕꯣꯆꯧꯗ ꯈꯔ ꯌꯥꯅꯕ ꯍꯥꯏꯕꯤꯔꯛꯑꯣꯗꯅ ꯏꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯔꯕꯅꯦ ꯈꯔ ꯂꯩꯔꯗꯤ ꯕꯣꯔꯥ ꯄꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯗꯤ ꯃꯗꯨꯗ ꯃꯅꯤꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯅ ꯅꯪꯅ khara hai aina khara insin khara themaga hojik khangnariba nupado adum tunga journey ba ado nangdi karam kanda amuk laktuino thoibigi mamanabi adu namuk khunlai khangdi hadakti toina laktong mandi ado aigi suoiba kaino ma haidok leiko phajana khallaga pakhom piru ko aduda thoibigi mamanabi aduna ado hairo haisu hairaktinga kamaina khandino maduda manina ado ibu chogise mafam mama khangdradi yaroiba adunani maduda thoibigi mamanabi aduna manida aikoi thobina hanadagi khanjaraga pamduna lejabani magi thabak suba tanbado adu tahongano adu werabati yarakanida ngarang magi maramda wari sanare maduda manina adu mana haraga pu kadobi tanduino taibang sida bu nupi na haibada yadaba nupa bu leibro ado ibu chowgidu mafam mama khanga kanda aigi su hairage yaidana asi hairaga lambido chatli ibu chowdi wasu amata ngangti thoibisu karisu hainati asumna asum lakpana thoibigi mamanabi hoigi khun machin jarok lei aduda thoibina nangsu noi khun jaralbanina changkhro aikhoi su chatkrage asi hainaraga makoi amuk lai halakpagi lambida manina thoibida nang aikoi ibu chowdi yadaba yariko nangna pamba singdo ai lutna tawhallageba asi hairakpada thoibina noigi ibu chowse yam suningde adudaine aina ma pamdrise hayeng thabak suningdradi kali chadoinoba aduna ma thabak khara suhallo adudi yarage manina hoise ai nangna pambado loi tawhallage asi hairaga ibu chowda jingbai ibu chowdi makhoigi maningda khara laptakna tung inaraga laklibani asumna lakpana thoibi hoigi thongan jorakpadagi thoibi su changhori aduga maniga ibu chowgasu mayumda halai asumna asum haukhibana numidang oisilakli ngasidi amudol amati toman leijabi tharaga honarage khanduna thaurang pumba tawduna leiri asomdana manina ibu chowda hanglai chanabisi kanadagi pusi haino masi hanglakpada ibu chowna as ngasidi puraroise kanadagi no ama saruro hairaga thajiluraga lore asumna hainaraga manina larik adu kolaga puthurak lei aduga ibu chowda salasi hainaraduna makoi ani lampak kamna laklei masidagi makoi lampak yausilaklei aduda ibu chowna lairon do solaga lai ado kauthoklai lai ado tholaklei aduga
ngasi di yamna gyan tana thuklai aduga hairi mani ibosau ngasi dagi di ai amukhana tholoklaroi nakhoi su hanagi punsida hanjalo aduga asumna lai sanabagi wakhal pumba thadoklo maramdi mase afaba thabak nati masi nakhoi anigi punsibu manghan basu yai aisu ngasi dagi lai mayam gi woiba taibang aduda chatkrage ibosau nangna thoibi nungsibodo ado adum nungsiu thabak khara khara disu adu warabadi thoibina nang sodna yarakani aduga larik adugi makha taba sarukta lai losinbagi lairon jawribani adu solaga aibasu losillo ai chatkrage lamta thagi ahan ba thangjada ai sodna lake nakhoi gi thonganda nakhoi na pijaningbodo thadora u phare adudi ai chatlage ko lairon solo masi hairakpada maniga ibo chawgodo ngaihak ngakni jingnei karinone ngasidi laisi gyanjamna tadro a pharese mana lailo salo hairakli ngisida lusilasi natradi amuk saage hairakati kamai tawni se pro se asi haiduna manina lairon do soli asumna solba loisilei chatlam daida lai aduna manida hairaki mani nangna phanglakiba lairik ase nangi mapuda pikho aduga hayu lairik ase lawruba mi aduda amuk yahon kho hayu lairik asi ngasidagi nakhoi amuk hana sanararoige haina khallu aduna nakhoi gi punsida afaba woigani asi haram laga lai adu chatkhri madiga ibo chawgasu bai lairik ase hayeng no ngalaga amaiba tomal da pikhrasi haujik laiduna hairambado amaiba tomal da su hairasi asi hainaraga makhoi ani yumda changnarakhay somdana amaiba tomal amadi amaiba amudol makhoina ngamjabi thadana makhoi ke laising adubu kauri adubu laising adudi lakhidri makhoina mi hatpada sijin naruba lai ama ani khatamak lai amaiba ani do lai ateidi laktrabanina sanaba yararoi khanduna sanadri asomdana lairiki lai aduna lusinglaga ngarang nungdang lai khundinnabada yawba laising aduga watanari lairiki lai aduna mayamda hairi nakhoi taibang mi hatpada jawtaba ngakta oirabadi chatlasi aikhoi gi oiba taibang aduga aikhoina masigi taibang asida lakadabadi lamtagi thangja khuding aikhoi gi taibang mina chakthak tamlakani aduda sabar oina lakadabani asumna haiduna lai mayam ado makhoi gi oiba taibang aduda satkhre matamna haukhibana nongsu ngali mani amati ibosau amaiba toma moigi mayumda lakli manina tomal bu kor'i maruda taraduna amaiba tomal to mapalang da thulakli maniga ibo sawgana leplaga leiramba aduda kaidoba yawre kakhalu haiduna mangolda kakhatuna famhali masidagi manina magi khawdagi aruba lairik adu puthoklai madu ubada amaiba tomal di pungangai aduga manina hairi oza lairik asi aina huranbani lairik asigi manungdagi lai amasu aina sanarure lai ado thibungsu yamna lawi lai duna ngarang lairik ase oza da piraga oza na amuk lairik asi lawrakpa oza aduda pibiyo hairami aduna oza na khara pibiyo aikhoina amuk oza da thimba lakchari basini asi haram laga makhoi anisu chatkhri amaiba tomal na khalli karino ne phangamdraba lairik asi phanglo phaw amuk pithok laisina lairik asigi maramda khangdaba khardi lairase ai ozagi manakta chatlaga hangudaba yadre asi khalladuna magi nupida hairam laga tomal do magi ozagi manakta laklei asumna lakpana ozagi manak joksilakli tomalgi ozaga tomalga do makhoi gi thonganda hek thengnari marudo ozana hai tomal amuk kedore marudo tomalna oza wari amata marudo oza aduna hai kari wanu nei ayumda chandrabasu se sigi ukhasida hekta sanarasi phamune asi haina duna wari saba hori tomalna oza aina ngahan makhai haiba larikto huraliba mi aduna amuk thilakle aduga muina haibada larik adu aina kanadagi lawrakpano lawrakliba mi aduda amuk thilucho asumna hayu haidana larik aduda yawba lai aduna hairam mi hayoza masibu kamai tobno oza pi khibana phadoribra natragana pi debana phadoribroza
ꯃꯗꯨꯗ ꯑꯣꯖꯥꯅ ꯈꯨꯝꯂꯛꯏ, ꯇꯣꯃꯥꯜ, ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯄꯗꯒꯤꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯩ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯪꯅ ꯂꯧꯔꯛꯄ ꯃꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯔꯨꯆꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯪꯅ ꯂꯧꯔꯛꯄ ꯃꯤ ꯑꯗꯨ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯎꯠ ꯈꯔ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯄꯨꯟꯅ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯩ꯫ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯅ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯆꯠꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯀꯥꯟꯅꯩ ꯈꯪꯅ ꯈꯪꯅ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯇꯥꯔꯕ꯫ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯐꯕ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯖꯕ ꯈꯔ ꯊꯥꯗꯣꯛꯄ ꯇꯥꯏ ꯍꯥꯏꯔꯝꯕꯗꯨ ꯃꯗꯨꯗ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯐꯕꯁꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯕꯅꯦꯕ, ꯑꯣꯏꯖꯕꯁꯤ ꯃꯥꯡꯖꯔꯅꯤꯗꯀꯣ꯫ ꯑꯁꯤ ꯈꯜꯂꯒ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ, ꯀꯔꯤꯅꯣ ꯋꯥꯈꯜꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕꯗꯨꯕꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯗꯨꯗ ꯇꯣꯃꯥꯜꯅ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯆꯥꯛ ꯊꯤꯔꯛꯂꯣ, ꯑꯩ ꯊꯕꯛ ꯈꯔ ꯆꯠꯇꯧꯕ ꯂꯩ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ, ꯍꯣꯏ ꯊꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯤꯕ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯣꯃꯥꯜꯗꯣ ꯑꯃꯨꯗꯣꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯃꯨꯗꯣꯜꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯗꯣꯜꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯑꯃꯗꯤ ꯀꯝꯗꯧꯅ ꯍꯨꯔꯥꯟꯈꯤꯕ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯀꯅꯥꯅ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯤꯔꯝꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯃꯥꯜꯗꯣ, ꯐꯔꯦ ꯊꯝꯂꯣ ꯂꯥꯏꯔꯤꯛ ꯑꯗꯨ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯏꯕꯨꯆꯧ ꯑꯃꯗꯤ ꯃꯅꯤ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯤ, ꯊꯕꯛ ꯁꯨꯔꯦ, ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯤ꯫ ꯊꯣꯏꯕꯤꯒꯁꯨ ꯈꯪꯅꯖꯔꯤ꯫ ꯃꯅꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯈꯪꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫